ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤ ꯑꯩ ꯌꯥꯝꯅ ꯍꯦꯜꯗꯤ ꯑꯣꯏꯕ ꯃꯣꯃꯣ ꯁꯦꯝꯖꯒꯦ ꯇꯧꯕꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯁ꯭ꯄꯤꯅꯦꯆꯁꯦ ꯂꯧꯖꯔꯦ ꯁ꯭ꯄꯤꯅꯦꯆ ꯍꯥꯏꯗꯤ ꯃꯤꯊꯥ ꯄꯥꯂꯛ ꯁꯤꯟꯗꯕꯤꯗꯣꯀꯣ ꯑꯗꯨꯒꯤ ꯆꯥꯝꯊꯣꯛꯑꯦ ꯑꯗꯨꯒ ꯃꯥꯁꯦ ꯕ꯭ꯂꯥꯟꯁ ꯇꯧꯔꯅꯤ ꯍꯥꯏꯗꯤ ꯃꯤꯅꯤꯠ ꯑꯃ ꯑꯅꯤꯒꯤ ꯑꯣꯏꯅ ꯁꯧꯍꯜꯂꯅꯤ ꯑꯗꯨ ꯃꯤꯅꯤꯠ ꯑꯃꯅꯤ ꯐꯥꯔꯦ ꯁꯧꯍꯜꯂꯦ ꯑꯗꯨꯒ ꯁꯧꯍꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯅꯣꯔꯃꯦꯜ ꯋꯥꯇꯔꯗ ꯃꯥꯁꯦ ꯇꯦꯞ ꯋꯥꯇꯔꯁꯤꯗꯀꯣ ꯑꯩꯈꯣꯏꯅ ꯅꯣꯔꯃꯦꯜ ꯋꯥꯇꯔꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯑꯃꯨꯛꯇꯪ ꯆꯥꯝꯊꯣꯛꯄꯤꯔꯅꯤ ꯃꯁꯤ ꯇꯧꯕꯒꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯁ꯭ꯄꯤꯅꯦꯆꯁꯤꯒꯤ ꯀꯂꯔꯁꯦ ꯃꯥꯡꯗꯅꯕ ꯃꯥꯒꯤ ꯒ꯭ꯔꯤꯟꯁꯦꯀꯣ ꯑꯗꯨꯒ ꯏꯁꯤꯡ ꯃꯍꯤ ꯈꯤꯇꯪ ꯍꯥꯞꯄꯒ ꯑꯩꯈꯣꯏꯅ ꯒ꯭ꯔꯥꯏꯟꯗꯔꯗ ꯁ꯭ꯃꯨꯠ ꯄꯦꯁ ꯁꯦꯝꯃꯅꯤ ꯑꯗꯨꯒ ꯁ꯭ꯃꯨꯠ ꯄꯦꯁꯇꯣ ꯑꯩ ꯁꯦꯝꯕ ꯂꯣꯏꯔꯦ ꯌꯦꯡꯉꯣ ꯀꯌꯥ ꯃꯁꯛꯁꯦ ꯄꯨꯔꯥ ꯗꯥꯔꯛ ꯒ꯭ꯔꯤꯟ ꯑꯗꯨꯝ ꯑꯣꯏꯁꯤꯅꯤ ꯀꯩꯝꯇ ꯃꯥꯡꯗꯕꯅꯤꯀꯣ ꯑꯗꯨꯒ ꯁꯤꯁꯦ ꯑꯩꯅ ꯍꯣꯔꯦꯟ ꯗꯣ ꯁꯦꯝꯕꯗ ꯁꯤꯖꯤꯟꯅꯗꯣꯏꯅꯤ ꯑꯗꯨꯅ ꯑꯩꯅ ꯃꯣꯃꯣ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯃꯩꯗꯥ ꯀꯞ ꯑꯃ ꯂꯧꯔꯦ ꯊꯨꯝ ꯈꯔ ꯍꯥꯞꯄꯦ ꯇꯦꯁꯀꯤꯀꯣ ꯑꯗꯨꯒ ꯊꯥꯎ ꯈꯤꯇꯪ ꯑꯃ ꯆꯃꯁ ꯑꯃꯒ ꯍꯥꯞꯄꯦ ꯑꯗꯨꯒ ꯃꯣꯏꯁꯤꯡꯁꯦ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯅꯤ ꯑꯗꯨꯒ ꯃꯣꯃꯣꯒꯨꯝꯕ ꯁꯦꯝꯕꯁꯦ ꯌꯥꯝꯅ ꯗꯣ ꯆꯪꯗꯕꯅꯦ ꯑꯗꯨꯒꯤꯅꯤꯀꯣ ꯑꯩꯅ ꯀꯞ ꯑꯃꯈꯛꯇꯪ ꯂꯧꯖꯩꯁꯦ ꯃꯌꯥꯝꯅ ꯍꯦꯟꯅ ꯂꯧꯅꯤꯡꯉꯁꯨ ꯂꯧꯕꯤꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛꯀꯤ ꯄꯦꯁꯇꯣ ꯍꯥꯞꯆꯜꯂꯅꯤ ꯍꯥꯞꯆꯜꯂꯕ ꯃꯇꯨꯡꯗ ꯇꯣꯠꯂꯅꯤ ꯀꯩꯒꯨꯝꯕ ꯃꯁꯤꯅ ꯗꯣꯗꯨ ꯆꯞ ꯆꯥꯈ꯭ꯔꯗꯤ ꯏꯁꯤꯡ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏ ꯑꯗꯣ ꯗꯔꯀꯥꯔ ꯇꯥꯔꯗꯤ ꯏꯁꯤꯡ ꯍꯥꯞꯀꯅꯤ ꯑꯗꯣ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕ ꯏꯁꯤꯡ ꯍꯥꯞꯄꯤꯒꯗꯕ ꯑꯗꯨꯒ ꯃꯤꯅꯤꯠ 5 ꯇꯣꯠꯄꯤꯒꯗꯕ ꯏꯁꯤꯡ ꯂꯨꯝꯕꯨ ꯂꯨꯝꯕ ꯁꯥꯕ ꯍꯥꯞꯄꯤꯁꯦ ꯗꯣꯁꯦ ꯌꯥꯝ ꯁꯣꯐ ꯑꯣꯏꯔꯕꯅꯤ ꯍꯥꯎꯕꯅꯤ ꯑꯩ ꯃꯤꯅꯤꯠ 5 ꯇꯣꯠꯄ ꯂꯣꯏꯖꯔꯦ ꯌꯦꯡꯉꯣ ꯀꯌꯥꯝ ꯐꯖꯩ ꯅꯣꯏꯅ ꯑꯗꯨꯒ ꯀꯨꯞꯁꯜꯂꯅꯤ ꯃꯤꯅꯤꯠ 10ꯒꯤ ꯑꯣꯏꯅ ꯊꯝꯃꯅꯤ ꯑꯗꯨ ꯊꯝꯃꯤꯉꯩ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯅ ꯐꯤꯂꯤꯡꯗꯣ ꯃꯣꯃꯣꯗ ꯍꯥꯞꯅꯕꯗꯣ ꯁꯦꯝꯃꯅꯤ ꯑꯗꯨꯒꯤ ꯑꯩꯅ ꯇꯤꯜꯍꯧ ꯈꯔ ꯃꯆꯥ ꯑꯣꯏꯅ ꯁꯣꯏꯕ ꯍꯥꯞꯆꯔꯦ ꯒꯥꯔꯂꯤꯛꯁꯨ ꯍꯥꯞꯆꯔꯦ ꯆꯅꯝꯁꯦꯀꯣ ꯑꯗꯨꯒ ꯁꯤꯡꯁꯨ ꯈꯔ ꯍꯥꯞꯆꯔꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯨ ꯍꯥꯞꯄꯤꯌꯨ ꯑꯩꯒꯤꯗꯤ ꯍꯥꯞꯇ꯭ꯔꯦ ꯑꯉꯥꯡꯁꯤꯡ ꯆꯥꯕ ꯉꯝꯗꯦꯅ ꯈꯤꯇꯪ ꯄꯤꯛꯑꯦꯅꯀꯣ ꯑꯗꯨꯒ ꯍꯥꯞꯅꯤꯡꯕ ꯁꯕꯖꯤ ꯍꯥꯞꯄ ꯌꯥꯏ ꯇꯣꯃꯦꯇꯣ ꯍꯥꯞꯄꯦ ꯑꯩꯒꯤ ꯑꯗꯨꯒ ꯀꯦꯕꯦꯖꯁꯨ ꯌꯥꯝ ꯍꯥꯎꯕꯅꯤ ꯑꯗꯣ ꯑꯩ ꯀꯦꯕꯦꯖ ꯍꯥꯞꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯒꯥꯖꯔꯗꯣ ꯑꯗꯨ ꯒ꯭ꯔꯦꯠ ꯇꯧꯔꯒ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯃꯥꯒꯤ ꯍꯤꯟꯖꯥꯡ ꯊꯣꯡꯕꯁꯦ ꯈꯪꯕꯤꯒꯗꯕ ꯃꯥꯏ ꯐꯤꯂꯤꯡꯁꯦ ꯊꯣꯡꯕ ꯃꯇꯝꯗꯀꯣ ꯍꯥꯏ ꯐ꯭ꯂꯦꯝꯗ ꯊꯣꯡꯕꯤꯒꯗꯕ ꯃꯥꯏ ꯀ꯭ꯔꯟꯆꯤ ꯑꯣꯏꯅꯕ ꯑꯗꯨꯒ ꯌꯥꯝ ꯃꯨꯟꯅꯁꯨ ꯊꯣꯡꯕꯤꯔꯣꯏꯗꯕ ꯈꯤꯇꯪ ꯊꯣꯡꯉꯕ ꯃꯇꯨꯡꯗ ꯑꯗꯨꯝ ꯂꯧꯊꯣꯛꯄ ꯌꯥꯔꯦ ꯊꯨꯝ ꯊꯥꯛꯑꯦ ꯑꯩꯒꯤ ꯑꯗꯨꯒ ꯁꯤꯁꯦ ꯀꯣꯔꯟꯐ꯭ꯂꯥꯋꯔꯗꯣ ꯑꯗꯨꯒ ꯏꯁꯤꯡꯒ ꯈꯤꯇꯪ ꯁꯣꯂꯨꯁꯟ ꯁꯦꯝꯃꯒ ꯈꯤꯇꯪ ꯍꯥꯞꯄꯤꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯉꯧꯕ ꯂꯣꯏꯔꯒ ꯃꯍꯤ ꯇꯥꯔꯛꯄꯗꯣ ꯇꯥꯔꯛꯇꯅꯕ ꯕꯥꯏꯟ ꯑꯣꯏꯅꯕ ꯑꯗꯨꯒ ꯀ꯭ꯔꯟꯆꯤꯁꯨ ꯑꯣꯏꯅꯕ ꯑꯗꯨꯒ ꯑꯩ ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟ ꯈꯔ ꯍꯥꯞꯄꯦ ꯑꯗꯨ ꯂꯣꯏꯔꯒ ꯃꯅꯝ ꯅꯨꯡꯁꯤꯅꯕꯒꯤꯗꯃꯛꯇ ꯐꯗꯤꯒꯣꯝꯁꯨ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯑꯩ ꯁꯤꯒꯤ ꯃꯩꯁꯦ ꯃꯨꯠꯊꯠꯂꯅꯤ ꯃꯨꯠꯊꯠꯂꯕ ꯃꯇꯨꯡꯗꯀꯣ ꯁꯤꯒꯤ ꯕꯇꯔ ꯆꯃꯁ ꯑꯃ ꯍꯥꯞꯄꯦ ꯑꯩꯅ ꯕꯇꯔ ꯆꯃꯁ ꯑꯃ ꯍꯥꯞꯄꯤꯁꯦ ꯚꯦꯖꯅꯤꯅ ꯈꯔ ꯍꯦꯟꯅ ꯍꯥꯎꯅꯕꯒꯤ ꯍꯥꯞꯆꯕꯅꯤꯀꯣ ꯑꯗꯨ ꯂꯣꯏꯔꯒ ꯃꯥꯒꯤ ꯁꯤꯒꯤ ꯊꯣꯡꯕ ꯂꯣꯏꯔꯕ ꯍꯤꯟꯖꯥꯡꯁꯦꯀꯣ ꯐꯖꯅ ꯏꯪꯍꯜꯂꯅꯤ ꯑꯗꯨꯒ ꯑꯩꯅ ꯁ꯭ꯇꯤꯃꯔ ꯍꯥꯏꯗꯤ ꯔꯥꯏꯁ ꯀꯨꯀꯔꯒꯤ ꯁ꯭ꯇꯤꯃꯔꯒꯤ ꯃꯊꯛꯇ ꯌꯥꯎꯕ ꯁ꯭ꯇꯤꯃꯔꯒꯤ ꯄ꯭ꯂꯦꯠꯇꯨꯅꯤꯀꯣ ꯑꯩꯅ ꯂꯥ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯊꯥꯎ ꯇꯩꯁꯜꯂꯦ ꯅꯞꯇꯅꯕꯒꯤ ꯌꯦꯡꯉꯣ ꯃꯤꯅꯤꯠ 10ꯒꯤ ꯃꯇꯨꯡꯗ ꯀꯌꯥꯝ ꯐꯖꯅ ꯁꯣꯐ ꯑꯣꯏꯔꯕꯅꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯔꯥꯎꯟ ꯁꯦꯝꯕꯤꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯀꯌꯥꯝ ꯆꯥꯎꯒꯗꯒꯦ ꯃꯣꯃꯣꯗꯣ ꯍꯥꯏꯕꯗꯣ ꯀꯛꯑꯅꯤ ꯑꯗꯨꯒ ꯕꯣꯜ ꯇꯥꯕꯤꯔꯅꯤ ꯑꯗꯨꯒ ꯃꯣꯏꯁꯦ ꯈꯨꯝꯖꯤꯜꯂꯒ ꯊꯝꯃꯅꯤ ꯑꯗꯨꯒ ꯑꯃꯃꯝ ꯂꯧꯔꯒ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯁꯦꯞꯇꯣ ꯇꯛꯄ ꯍꯧꯔꯅꯤ ꯑꯩꯈꯣꯏꯒꯤ ꯌꯥꯔꯤꯈꯩ ꯃꯣꯃꯣ ꯁꯦꯝꯕꯗꯗꯤ ꯃꯥꯒꯤ ꯇꯟ ꯃꯆꯥ ꯍꯥꯏꯒꯗ꯭ꯔꯥꯁꯦ ꯌꯥꯝ ꯄꯥꯅ ꯇꯛꯄꯤꯌꯣ ꯑꯗꯨꯑꯣꯏꯗꯤ ꯌꯥꯝ ꯃꯨꯟꯕꯅꯦ ꯑꯗꯨꯒ ꯌꯥꯝꯁꯨ ꯍꯥꯎꯕꯅꯦ ꯄꯥꯗ꯭ꯔꯗꯤ ꯌꯥꯝ ꯊꯥ ꯊꯥ ꯂꯥꯎꯔꯒ ꯇꯠ ꯇꯠ ꯂꯥꯎꯕꯗꯣ ꯆꯤꯛꯄꯒ ꯉꯝꯗꯕꯗꯣ ꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯇꯛꯄ ꯂꯣꯏꯔꯦ ꯑꯩꯁꯦ ꯌꯥꯝ ꯄꯥꯅ ꯐꯖꯅ ꯇꯛꯑꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯔꯁꯤꯗ ꯑꯩꯈꯣꯏꯅ ꯏꯁꯤꯡꯁꯤꯅ ꯁꯨꯃꯥꯏꯅ ꯇꯩꯕꯤꯔꯅꯤ ꯏꯁꯤꯡ ꯇꯩꯁꯦ ꯑꯩꯈꯣꯏꯅ ꯍꯣꯔꯦꯟ ꯁꯦꯞ ꯁꯦꯝꯕ ꯃꯇꯝꯗ ꯅꯞꯁꯟꯅꯅꯕꯅꯤ ꯁꯦꯞꯇꯤ ꯑꯦꯅꯤ ꯁꯦꯝꯕ ꯌꯥꯏꯀꯣ ꯃꯣꯏ ꯔꯦꯁꯇꯨꯔꯦꯟ ꯁ꯭ꯇꯥꯏꯜ ꯁꯦꯝꯕ ꯍꯩꯕꯗꯤ ꯑꯗꯨꯝ ꯁꯦꯝ ꯌꯥꯏ ꯍꯥꯏꯗꯤ ꯁꯥꯏꯠ ꯂꯧꯁꯜꯂꯒ ꯕꯣꯜ ꯇꯥꯔꯁꯨ ꯌꯥꯏ ꯍꯥꯎꯔꯒ ꯂꯣꯏꯔꯦ ꯃꯨꯜꯂꯒ ꯂꯣꯏꯔꯦ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯁꯥꯏꯠ ꯃꯇꯦꯛ ꯑꯃ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯁꯥꯏꯠ ꯃꯇꯦꯛ ꯑꯃ ꯂꯧꯁꯜꯂꯒ ꯁꯃꯣꯁꯥꯒꯤ ꯇꯥꯏꯞꯇ ꯑꯃ ꯁꯦꯝꯃꯦ ꯌꯦꯡꯕꯤꯌꯨꯗꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯅꯠꯇ꯭ꯔꯗꯤ ꯏꯁꯤꯡ ꯈꯤꯇꯪ ꯑꯃꯨꯛ ꯈꯨꯠꯇ ꯄꯥꯏꯕꯤꯌꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯌꯦꯡꯉꯨꯇꯣ ꯁꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯅ ꯍꯦꯟꯅ ꯊꯨꯅꯁꯨ ꯃꯨꯟꯕꯅꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯃꯥꯒꯤ ꯖꯣꯏꯟꯗꯣ ꯌꯥꯝ ꯊꯥꯒꯠꯇ꯭ꯔꯕꯅꯤꯅꯀꯣ ꯁꯨꯃꯥꯏꯅ ꯇꯞ ꯇꯞꯅ ꯃꯁꯛꯁꯦ ꯑꯃꯨꯛ ꯌꯥꯝ ꯐꯖꯅ ꯁꯃꯣꯁꯥꯁꯨ ꯃꯥꯜꯂꯦ ꯑꯗꯨꯒ ꯑꯩ ꯃꯊꯪ ꯑꯇꯣꯞꯄ ꯁꯦꯞꯁ ꯈꯔꯁꯨ ꯁꯦꯝꯕ ꯎꯠꯆꯔꯛꯀꯦ ꯇꯩꯕ ꯈꯣꯠꯄ ꯏꯁꯤꯡꯗꯨꯗꯤ ꯎꯠꯇ꯭ꯔꯦꯀꯣ ꯌꯥꯝ ꯁꯥꯡꯗꯣꯛꯈ꯭ꯔꯅꯤꯅ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯒꯤ ꯁꯥꯏꯠꯁꯦ ꯂꯧꯁꯜꯂꯒ ꯁꯣꯝ ꯅꯥꯀꯟꯒꯤ ꯑꯅꯤꯁꯦ ꯇꯞ ꯅꯞꯁꯟꯅꯔꯦꯗꯅꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯀꯤ ꯑꯅꯤꯁꯦ ꯁꯣꯝ ꯅꯥꯀꯟꯗ
पुथोरेदना अदुगा सुमाइना सुनाकंदगी सुमाइना नप्पसु याइ सिसु अदुम सेप अमा ओइबने सिसु अदुम फजबने को फजबा मुनसु मुनबा सुमाइना सेमसु याइ हम समना सिगी सेप सेमबसि इसागी अपा अपा ममोंदु सेमबियो हावरगा लोरे हेल्दी ओरगा लोरे अदुगा को आई अमा अतोपम सु सेमबुचगे तौबनी सिसना सि तैब लोइबनी को इसिंग याम सांग उत्तबनी अदुगा सि फोक्सना सुमाइना यong साइन नमगा साइन तरगा फोक्सना टाइट नमगा अदुम ओइरे सिसु यong अदुम याइ सिसु सिसु याम थुना मुनगदब सेमनी यong अदु नत्रगा सि नुंगाइते हाजु जिगु माइना मुक थेक्सन बिबि याइ हाइना अदुगा अदु सुना नतबिदा खोना मतेक मतेक साइड साइड तगी सुम लक्सलगा को कोइगी खावगी टाइप दा सेमबसु यादु सुमाइ तब हुट लांग लेसलगा नंजनबको सेपति सेमनिंगो मोंग सेमबियो अदुगा सिना मोइना मोमो स्टाइल साइन थुप्पगा कोइ होटेल दगा तौबदो अदु स्टाइल साइन सेमबसु याइ अदु मोइ थुप्पगा सोना कन साइसना थुप्तबने अदुगा सुमाइ नमजनबने अदु सि याम वेजिटेबल चादब अंगांग लेनिनको मोइगिदि याम कानबा पोने ai लोइरे मरकसिदा मोसि रेस्ट तौरनी मिनिट 10 अदु मरकसिदा इना राइस कुकर दा स्टीमर ओइना सिजननाबको सिदा स्टीम तौरगे थमे अदु मिनिट सिंग सौरे सौरब मतुंगदा मिनिट 10 फसन थम मतुंगदि यंगो पुरा मुल्ले यंगो मिनिट 10 दगी हेना थम्बिगनो नत्रदि हेना मुंजनगदि हाउतबने मयाम आइगी वीडियो यंगबिबगी सब्सक्राइब तौबगी थागसरी अनौब यंगबिबोइदे हेना सब्सक्राइब तौबिरमो हेनसु हेदि नुंसिबि ओइगी चैनल से मतेंग पांगबि हाइतरे मयाम थागसरी खुरुमजरी very tasty